ngasi numida waram phongkhiba tongan tongan ba manipuri siphongsing amasum thokhiba thodok wathoksing dagi maruibi I pausing mayamda thamjigi ahanbada kanglai pa ki maira dagi lokosaraga Kuki sing sinasi manipurgi sin state gi lakpani haina lan iramba sida senaba sing lengang ain goeba thabak lokhatuna serak pidrabadi kokomin akan khongjang sangsilagani Somrendro Manipur mapal gi khut yawn illegal immigrants in akan mamong da landara khudigi lanthing na ringai sera sida tungan ba semjin sajin ba thawong kaya yam na toine satharakle masigi manung sana North Eastern Council gi Vision 2047 na Manipur gi tribal groups gi matang da lan islamle yauri North Eastern Council Vision 2047 da draft ki chapter 3 gi Art and Culture Natural Heritage ki makada ethnic tribes sing gi horakhom gi matang da Kuki sing sinasi Manipur gi sin state gi lakpani haina lan iramba thingari aranba thawong asida maru oina senari ba miyoi sing adu Manipur lenga amadi center lenga thidoktuna masa khangdolaga ain goeba thabak lokhattabi tarabadi kokomi gi maikai digi makhal mukha kya gi akan makhongjang sangsilagani haina kokomi gi coordinator thoksom Somendrona phongdokre wafam basing asi nungthul kokomi gi office ta pangtokhiba pawgi mifam amada phongdokhibani Somendrona makhatana phongdokhibadi NEC gi Vision Document 2047 da matau karamna sin state of Manipur haina yarom libano sin state haibis India gi mafam amata da leitabani suksoi soiningai oidaba soidaba yadaba sida yarom liba asi tauge haiduna taubani haina khali yamna singningai oi thawong asi tampak ki miyambuta sengna ki hanbani haina lawgai ki mana makhatana hairiba thaba sida senariba miyoi sing Manipur lenga an legal action lokhatuna matik sa basarak adu pigadabani madu natrabadi kokomi na makhal makha kya gi khongjang sangsingani koki singna Imphal International Airport ki tiketa lamka haina thon ki balairi matam adu su Manipur lenga amasum India lenga anina tumina laisinki aran ma thawong adu sina ba miyoi singi mathakta kari su action amata lokhide maduna handak sin state of Manipur haina NEC gi Vision Document yaushilamba si yamna sauna singna bale tasengna hairabada air ticket ta phaw lamka haina thajilamle haiba khangna mafam matam sana thigalaga aran ba thabak tawba miyoi sing pifam thok serak pikhiti maduna kokomi gi maikai digi sangsin ba yaba khongjang sing sangsin ga naiki mangna hai koki singna thangjing bu thangting haina onthokpa matam da state amasum central lenga na tumina laithokhi masida natana state asigi MLA humfu laibagi manungda koki MLA singna nambol mamangi laimaram da lairiba isum kom kharam aimol amadi siru singi Aadhaar card maningda hawkip haina hapsinduna koki phurup oin uhali karigomba hapsindrabadi makhoi gi phangpham thokwa seng sak amata pibidi makhoi suki badigi hapsinbani haiba wafum khangmangki hiramasugi matangda UNC yauna kokomina mifam ama kauduna faminaki madura asoibadu semdo u haina khanganbada semdo lurabadi napsagi makhara phangpham thokwa seng sak sing phangloi haiba wafum phongdoki asumna koki singna matam sangna aronba policy kya sathaduna koki onthoknaba honabagi thabak satharakpanaki mauna makhata na phongdokhibada koki singna more bazar laikaibu di molnom phai haina thonjali aduga prem nagar buna lamkhai bank more haino makhong muna sikim bank khunau laikai buna tingyang haina thonjin bagi thabak sathai aran bathaba siksa tharakli haiba khangnabu central government amadi Manipur government ain goeba thabak amata lakhotna lai maramduna hairiba thagdok singa sida senari ba miyoi sing masa khangdoknaba Manipur lenga na namit mangani gi manungda committee ama semduna legal action lakhotuna sapsaba evidence sing puthorakrabadi kokomi Manipur lenga amasum center lenga ki mathakta akan makhongjang sangsilagani loina kokomi gi maikai digi North Eastern Council da Explanation goal ama tauraga NEC Vision 2047 gi draft aduda koki sing sinasi Manipur gi sin state gi lakpani haina lan islamba semdok tuna maduda senarama tongan ba maralai ba miyoi sing lebak miyam khangna serak pidrabadi kokomin akan makhongjang sangsilagana ki atopa paomana kasada lanjena duna leiriba margi miyoi kya security na ngak senduna ngasi jeribam da leiriba makoi gi yum sing yengsilamle Manipur thokliba sahi amaga tha manga fajilaglaba kanglup anigi sathiraba lana sigi manungsana jeribamgi kalingar leiba mar kangbu sing mayum adu thadoktuna kasar lanjena duna leirakhiba dunga si margi maru eba miyoi 13
rom CRPF amadi state police na ngak sienduna jaribam da laktuna masa masa gi yumgi phibam yengsilam lairi pausina ai jaribam gi Kalingar da leramba mar kangbu odu jaribam district su kanglub ani gi lan kana thulakpadegi jaribam thadoktuna Assam gi Kasar district ki Pholetor ga naknana leiba mar khulen haiba mafam asida lanjena duna lerakhibane hauzik jaribam district irang khar nem tharakpa matam asida Kalingar da leriba masa masa gi mayum da hanjinabagi khongthang asi lokalakpane haidi ngasi ayuk pung 10 rom taba matam da mar gi miyoi 13 rom CRPF amadi state police na ngak senduna puraklaba matungda jaribam gi Kalingar da leriba makhogi yum singado hauzik karamba phibam da leiri haibadu security gi kangbuga koina satunu yengsilam khiari ngasi lakolakliba district administration jaribam gi khongthang siga mari leinana jaribam district ki mafam singdagi lanjena khiba furup singi khunja sing makhoi gi mayumda hanjilang ba kana honari ngasi mar khunja sing mayumda matam khragi laktuna yengsinba phangalliba si district asida makhatana normal si lakpagi khudam ama miyamda phawali tha kya mafam asida asiguma phibam amada lakani haibagi thajab leiraba sunga sidi thabak oina onthokpa asida district administration gi maikei digi makhoi gi safanaba angama thakta honagane hana su thajaba piki lanjenaruba mar furuki khunja amana phongdorakpagi matungina makhoi asi masagi mayumda laktuna hauzu oiriba yumgi phibam sing hakthengna yengsinba phangba haibasi hainingai leitana nongaiba phawi Jaribam district amadi CRPF ki personal singna makhoibu ngakui senbibagi damaktasu ngamkhai leitana thakatpa phongdoksari loinana Jaribam DC na lakholakliba khongthang asida Jaribam nu santi hanjilakpa ngamgani haibagi asa urakle haina se phongdokhi masigi matungda mar kangbu odu security na akan mangak senbagi thabak lakholaba matungda ngasi nungthil pung anirom taba matamda Jaribam dagi makhoigi hausuk laifam oiriba Kasar gi Pholetor maya mar khulen da hangliba relief camp da amuk hankhre haiden su pau sid makhatana phongdorakli amarom dana UCM laidingai de Kuki len semba haibadudi mangna phawa manglunu matam mangna bani Jaisandra Konthaujam UCM laidingai da mitopna khulling balaiba Kuki len semba haibadi mangna phawa manglunu matam mangna bani haina UCM gi president Jaisandra Konthaujam na phongdokre wafam asi United Committee Manipur UCM gi lamphel da leibo office tanga sinungthil History of Revenue Administration in Manipur 1946 to 2010 AD release tawgi thoram da makna phongdokibani book release tawgi thoram asida Manipur University ki retired professor Naurem Jai Kumar Sipkes UCM ki president Jaisandra Konthaujam na president A Tombi Kanta retired IAS UCM ki consultative member oiriba yumnamsa Dilip Kumar amadi Khongdram Ratana guest of honor oina saryakhi lairik phongbagi thauramadu mari lainana president gi warol piraduna Jaisandra Konthaujam na phongdokhibadi history of revenue administration in Manipur UCM na phongbagi maru oiba wakalondi English ngamaga samapanga nifugu taruk to English nganiga tara phawbar Manipur maram sadaba village mayam hengalakpa si khangnaba puthoksabani British ki mikha pollingai de village kya lerami makhatabra kanglai pak Manipur na maning tamlaba matungda village kya lerami adu India da mars tokrabagi matungda village kya hengalai English nganiga amada village kya hengalai loinana housingna kya hengalai haibasi nainana ba puthok sabnaki mana makhatan hai UCM laingai da mitopna khulling pulaiba Kuki len semba haibadi mangna phawba mangluno matam mangna bani UCM na apunbagi saktam da singnarakpa khutimak para tambiraga lakti masi leba asida leiriba community singna kawridabani aikoina leijariba iraipak Manipur si malemgi sakholaba leba kyadagi tadana masagi leipak ngaklon sapsan leijarakpa leipa amani haibasinga si puthokliba leirik asina tai masi yamna sathoksaningai oiba amasum yamna kanaraba leirik ama oigani ngalinge matamdagi hona Manipur land revenue gi administration si leijaram labasu Manipur British ki makha polaba matungdagi di Manipur British ki apama matung ina land revenue administration lakre amadi singtam gi marakta ahongbu lakpa horaki aikhoi hausi India gi phipa nungda leire India gi makhada leiraba matungdagi di yamna sathiba land revenue administration amore tamda leiriba mitei singna Manipur gi lainingba mafam amada hekta lamlauduna leibi yaraktre singmi gi di lainingba mafam amada hekta lam leibi yabi gi haklai asigumba maram kya sina furup singi marakta nakshinaba wakhal nom gi hanthari amadi thajanaba walai
tala asida Myanmar-dagi lakpa sakmanaba amadi lon manaba sin kuki kya amana Manipur-gi lam kya lauksinduna khul kya semkhre khulgi maming kya onthokre aikoina hauzik puthokjariba lairik asigi matengna Manipur-da khul kya laifam thoi amadi kaya laifam thokti haibadusu irai lain uba ngamlagani haikhenasu pausida makhatana phongdorakli Amaromdana Manipur-da dengue na naba miyoi samaga nifugo humdoi sure Japanese encephalitis miyoi ani sikre Manipur kang makalamana sandorakpa dengue laina naba miyoi samaga nifugo humdoi sure loinana laina asina naba miyoi masing khwaidigi yamba si Imphal West district na hoire district asida ngasi phawbada miyoi humfugo humdoi laina asina nare haina state malaria officer gi phangba report amana hairi report asigi matungina dengue laina na Imphal East district kunga manga Bishnupur district taragani thoi kangpokwi da ani Thawbal da kunga mathoi urkhul da amani amaromna Japanese encephalitis na nabadagi hauzik phawbada miyoi ani lekhidre aduga miyoi kunthraga manga laina asina nare haina confirm tawre laina asina naraba miyoi singa duri Chuchampur ama Bishnupur manga Sandelda ani Imphal East da taru Imphal West da taret Kakching da manga kangpokwi da ani Thawbal da ani urkhul da amani hari dengue amasum Japanese encephalitis laina asidagi miyamna ngathoknabagi damakta iyunggi akoiba mafamsing taru tanana thamnaba khangalakli loinana ising tungsinba yaba mafamsing lehandaba ising hapa patra sing makhum khumjinduna thamba asumna section thorangi thaba asi miyamna lokhatpiu haiki atopa paomana kabai union gi asan mamiyeng sakat pathui ipa tampak lambu maru oina tawriba kabui singna kabui oina Manipur gi integrity ngangna hingbada kana amatana yetpam thokte kumja inglisingani ga amagi indonaga 6 fair lakhu matamda kabui singna makhoi kabui oina hingani haina haikiba matamda housing mathau pongna paper hablakliba lupsing tumina lainaki housing tampakta base tawba lup kharasina Cheithakhre homeland amadi South Nagaland tawrakpada soidana support tawri habisi makhoina phongdorakpa press media na khudamni adumapu Manipur thugaiba pamdaba leader sing asidi masa mathanda masak miyamna uthoksari masina tampakta samna leijariba kabui khul kharadi homeland amadi South Nagaland tawrakpada victim oinana sinbigi khudam phangli haina Indigenous Peoples Association of Kangleipak Ipak Manipur na thadorakpa serol amana haidi serol sinahai oirakliba phibam masida kabui union Manipurna tunglamsat ki haurakliba kabui furup ki khalaga tampak tariba kabui singbu matuna masoktana ba protection tawna thamlamnabagi hotnabani haina ipakna lawi aduna yamna nakhai sengna madi leina aikhoi nagani greater Nagaland sakoli aikhoi jirang homeland sakoli haina khulgi ming pallaga miyamna phongdokpidana laiminariba masin mana oibising marakta kanana Manipur thugaiba pambano kanana pamdabano haibadu khangminabagi masa adu pigani haidi iramdamasida maihaurolgi nungsi sanana leiraklaba haurakpham amadi mari amatu oina iramdam sibu saili singkya ngakminaduna lakhiba ngasigi apunbagi saktam thugaina bo hotnarakpa kutingma aikhoina yaba ngamloi aikhoi masilgi marakta pun hingminabagi mayokta singsep thabagi thabak tawduna yeknabana kudongchaba launabagi lambi piroidabani ipakna apunbagi pangalamadi nungsi sanabada thajai puni hingminaduna maset makai tadana tunglamsatki sarol surolda iramdamsi sinnaram bahaibis ipakki pandamni hari atopa paomana Manipur lenga ki sport department gi mathakta awangbo thaki inquiry sathagadabani AKKSU hauzi Bengaluru da sathariba Subroto Mukherjee Sport Education Society amadi Air Force Sport Control Board samnaduna silangduna pangthokliba humfuko humdoi suba Soboto Cup Sub Junior Boys the Manipur gi team oiriba Ullau Government Model High School Bishnupur bu disqualify torakibasi khwaidigi lebak thibani hiramasiga mari lainana Manipur gi team khanna hona khibada asobo thodang lokhiba Youth Affairs and Sport YAS ki kari karamba asoiba laikhibano haibadu Manipur lenga ki Sport Minister na awang thaki inquiry committee ama semduna thijanbiraga adugi marik sumber report lewa miyamda athubra khangadabani haina all Kanglei student union gi games and sports secretary and Sanathoina thadorakpa sirol amana dabi tarokli serol aduna makha taradun hai river tournament asimaki humfugani thoirak suba tamdasu Manipur gi team disqualify torakhiba lekrabani masidu yamna ngaklibana tournament asida saruk yanaba saliba mahairoi oiriba sanaroi singasi sahi henba yaurambadigi team anima asi disqualify satpasini
हिराम असिगा मरी लेना डिस्ट्रिक्ट सिंगदगी टीम खननबा सेल यामना साउना काइथोक्तुना टूर्नामेंट तौदुना मणिपुर की ओइबा टीम खनगलिबनी मतांग असिदा टूर्नामेंट असिगिदमा असिन अरांग ओइरिबा YAS डिपार्टमेंट की स्क्रीनिंग कमिटी करी तौरग लेहौबगी हैनसु मखाताना AKKS यून हंगथि अमरोमदा टूर्नामेंट असि मपुंग फाना पांथोकनबगिदमा AIFF न सेम्बा रेगुलेशन की मतुंग स्केलेटन एस एस्टिमेशन टेस्ट तौब मतमदा सही हेलंब महिरोय सनरोय मरीदगी हेना यौरमनबदी टीम मदु डिस्क्वालीफाई तौगनी हाइबसी तसेंगना YAS ना खंगद्रबरा हाइबसिनि मदु नत्रगना ऑफिशियल सिंगना खंगना सेंजा थुमजा थीदुना टीम सेमलगा थाराबरा हाइबसि सिंगनबा फावरे हेना फोंदोरखि हिरामसिगी मतांगदा मणिपुर लेंगा अमदि लेंगा असिगी स्पोर्ट मिनिस्टर ना तुमिना लेसिलबदी तुंगी युमुरल ओइरकदोरिबा माहिरोय ओइरिबा सनरोय सिंगी तुंगी कैरियर मांगनबनी हाइना AKKS यूना लौदबा ngamloi हाइना फोंदोरखि लोइनना अथुबा मतमदा हिरामसिगी मतांगदा असेंबा लंगला लंगजन पुथोक्तुना लेबाक मियामना खंगंद्रबदी AKKS यूना माहिरोय ममा पासिंग अमदि क्लब सिंगा पुन खुसमदुन अकनबा खोंजंग क्या संगसिलगनी हाइरि हेनसु पाउसिदा मखाताना फोंदोरखि लोइसलकपोइन कंगला पाउदी लखुसरगा नतोपा पावमना कुनगनिथोय सुबा AR की पोस्ट लखोखिपि यारो हेन कुकी जो फुरुकी मियामना खोंजंग संगसिंख्रे बंगालाबुंग जेलनाल कुनगनिथोय सुबा सम राइफल्स की फोर्स लखोखिबा यारो हेना डिमांड कुकी जो फुरुकी मियामना कांगपोकपि डिस्ट्रिक्ट की मनुंगसना लैबा तुइलंगद खोंजंग संगसिंख्रे बंगालाबुंग जेलनालदगी कुनगनिथोय सुबा असम राइफल्स की पोस्ट असि लखोखरबदी खुंजासिंग अचौब सिक्योरिटी थ्रेट अमा सोयदना मायोगना होगनी हाइना khongjang loisingna nungnangba phongdoknarakli khongjang loising aduna asam rifles laukthoknaba hotnariba si khudaktara lauthokadabani haibo yauna tuan ba khulaw kya masulakhi kokijau miyam ki demand yawba memorandum amasu kuki np toilang lahangna kungani thoi suba asam rifles ki commanding officer da pikhinaba post commander ki khuthangna pisinki memorandum aduda yawribasingdi irang asida miyam ngak sienbagi thabak paikhatpada asam rifles na asabu thaudang lawna authority ki fireb asi handokpiu hausuk manipur da thokli irang asi laksinana bohonabada asam rifles na singthani oiba thaudang kya lawduna lakli irang asiga mari leinana इम्फाल कुकी जो फ्रुक की मियोई लिसिंग हुमफुरोम लौथोरकपदा असम राइफल्स ना असौब थौदांग लौखि असम राइफल्स ना मिचंग मिखाई नाइदबा मोंगदा लमदम सिगी तंगदु लैताब हंजिल हननबा होनरी हाइनसु मेमोरेंडम अदुदा पल्ली हाइदि अदो हौजिकोइनदि म्याम पाउस मतांग से दुसिंजरगे मसु म्याम पुन अनौबा अपडेट ngamiनसे